Nong tili chukibagi atiyadu pumseng senglami nupi macha anikak gari thauduna lakle ngasigi birthday party du phasatra Pinky na seliba dress to tisintara ni haine aidi birthday girl budi mama na bu hena kena uine haiduna nokna gari macha du thaurai sum thaurakpana khara chikpa lambi amada yaushilai tanjadu da tungda phamlibi manishana ngaikho swaidam ta khamo ai kaino makaureba kaidoragi amo ai babagi hidak lere o haibane asidagi pharmacy sidagi lerake nang ngaktang leramo hemana yenglakpada soroki asom wangmada medical store ama leiribadu urami pharmacy du mi yam chilami aduda hemana khara tapna hoi lero adu khara thuna lao pungsi thengi yumda soidana cheramani lambi sinaga khara kire kiyeba nangse nangbu akibaga khangbro haiduna nok tuna pharmacy lomda chatkhre hema nakan yeloi yengduna manisha lakpa ngairami hema na leplibadugi manakta chawraba mangi pambi ama haurami u adugi manaktana wanglaba wal amashu lerami hema wakhanda kibudi kidebu yam mambashida nakandagi lumlaba khonjelda kidradi kaino hemana yengthok ulubada mangi makhong aduda nupa ama leptuna lerami nupa adu chahi 15-16 oigani gari macha ama thaukhibagi mainganuda uhawi nupa adu furit anguba ama lili anup amashu upi blue machugi jeans amashu shetli hemana tasanadana onthoktuna pharmacy da changkhibi mamana bidu yenglaki nupa aduna tapna hairi aikhoina phadaki drabashu amamba achikpana khudum chankhiba matamdadi kidaba ngamde kiri natro aingonda kiganu ai bhutnate ai bhutnungda yam thajaba minate aduga amana masak khangdaba mida ai wari kaidonungda su sade sauna phone du loktoktuna manisha da phone thorai kayam kuidoino hanglami mamana biduna minute 5 da ngairamu hairai phone du thamlaga onthoklakpada nupa adu leiramdre mapokningda khali angau oirangani aibu kaubro hemana onthoktuna yengbada nupa adu oirami hemana khonjel nikna kaude nupa aduna aibu bhut oiraboi khaliro ai adugumba natai chadaba wada thajade nupa aduna phanayam hairasu adom kire tararak suramani adomna aigi khongda yengido yengdena nupa aduna makha tarai uriba pumba jummi khanbibra hemana mawon khalai ai manisha gi manakta chatladi kire woiningani masi nupa sigi manakta leiragana wathi warem taba nupa aduna tapna harai wathi warem nate hema ngakpana loikhre achikpaduda mahaki mihul chongba phau tarai kidramaksu haifam khangdaba amadi phaurai aduga makhongdamuk yenglaki nupa aduna harai uriba pumba achumba nate karigumba ai khongsi ona taina palamabadi aisi utni haidunine ada pharmacy leplibi adungi manabisi uribra hema onthoktuna yengi miyam maraktuda manishana leplibadu urami hemana nupa aduda onchinduna harai uri kaidorage nupa aduna lumlaba khonjenda harai adongi imanabisi thong lonba pharmacy mamangsida atomda lepli angawbegum adom uriba natra hemana onthoktuna yenglabadadi mi mayam ama leplibadu manisha maduda yaurami hema sauningduna iyuga ngawrabro karambani sa sitinarake pharmacy asi thong lonbo oina uridubo nupa aduna tapna harai aibudi ngawde adongi mityengduni phajana yengbiyo lumlaba khonjeldo nakong manungda ninduna leiri hema ngakna lepli nupa aduna kaidorage yengba ngamdrabo tung onduna yengbagi pangan yauddrabo adugumba mathong maram khangdaba wado ngangakanu ai karisu kide aduga gyanmen tadaba waduda aina kigadaba sunati nupa aduna noklaga adomna fana yaningdrabasu akiba haibase aikhoigi nungda lotuna yauri mafam khudingda mafam kharadadi aikhoina landuna chakpa ngamde mi phanayam chatlasu kibadi
ꯑꯗꯨꯝ ꯐꯥꯎꯏ꯫ ꯍꯦꯃꯥꯅ ꯀꯔꯦꯝꯅꯗꯨꯅ ꯑꯣ ꯑꯗꯨꯒꯨꯝꯕ ꯃꯐꯝꯁꯤꯡꯗꯨꯅ ꯀꯔꯤ ꯅꯨꯄꯥ ꯑꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯃꯤ ꯂꯩꯅꯗ꯭ꯔꯕ ꯆꯥꯎꯔꯕ ꯕꯤꯜꯗꯤꯡ ꯑꯊꯥꯞꯄ ꯈꯨꯡꯒꯪꯗ ꯂꯩꯕ ꯃꯣꯡꯐꯝ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯣꯛ ꯑꯗꯨꯒꯨꯝꯕ ꯃꯐꯝꯁꯤꯡꯗꯨꯗ ꯆꯠꯄꯗ ꯏꯁꯥꯁꯦ ꯅꯤꯛꯇ꯭ꯔꯅꯦ꯫ ꯍꯦꯃꯥꯅ ꯅꯤꯛꯂꯝꯒꯅꯤ ꯑꯗꯨꯕꯨ ꯃꯐꯝꯁꯤꯗꯗꯤ ꯑꯗꯨꯒꯨꯝꯕ ꯃꯐꯝ ꯑꯃꯠꯇ ꯂꯩꯇꯦꯅ꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯃꯤꯠꯇꯨ ꯃꯅꯤꯡꯂꯣꯝꯗ ꯂꯩꯔꯤꯕ ꯋꯥꯜꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯃꯁꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯅꯤꯡ ꯊꯪꯕ ꯋꯥꯜꯅꯤ ꯑꯗꯨꯒ ꯋꯥꯜ ꯑꯁꯤꯒꯤ ꯋꯥꯡꯃꯗꯅ ꯀꯥ ꯑꯃ ꯂꯩ ꯄꯣꯁꯃꯣꯔꯇꯦꯝꯒꯤ ꯃꯤ ꯂꯦꯟꯐꯝ꯫ ꯍꯦꯃꯥꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ꯫ ꯌꯥꯔꯦ ꯍꯥꯏꯔꯒ ꯃꯅꯥ ꯃꯦꯟꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯤ ꯑꯗꯨꯒ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯅꯤꯁꯥꯗ ꯐꯣꯟ ꯇꯧꯔꯛꯏ ꯑꯗꯨꯒ ꯌꯦꯡꯅꯤꯡꯗ꯭ꯔꯁꯨ ꯃꯤꯠꯆꯤꯅ ꯍꯥꯏꯐꯦꯠꯇꯪ ꯋꯥꯜꯂꯣꯝꯗ ꯌꯦꯡꯉꯤ꯫ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈꯤꯕꯅꯁꯨ ꯐꯔꯦ ꯈꯟꯗꯨꯅ ꯐꯥꯔꯃꯥꯁꯤ ꯂꯣꯝꯗ ꯌꯦꯡꯂꯛꯏ꯫ ꯎꯔꯤꯕꯗꯨ ꯊꯥꯖꯕ ꯉꯝꯂꯝꯗꯦ꯫ ꯐꯥꯔꯃꯥꯁꯤꯗꯨ ꯂꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯅꯤꯁꯥ ꯃꯇꯣꯝꯗ ꯐꯥꯔꯃꯥꯁꯤꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯝꯃꯤ ꯑꯗꯨꯒ ꯍꯦꯃꯥꯗ ꯌꯦꯡꯂꯛꯏ꯫ ꯍꯦꯃꯥ ꯀꯔꯤꯅꯣꯃ ꯇꯧꯈ꯭ꯔꯦ꯫ ꯈꯅꯥꯎ ꯈ꯭ꯔꯛ ꯀꯪꯗꯨꯅ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ ꯂꯦꯞꯂꯤꯉꯩ ꯃꯤꯀꯨꯞ ꯑꯃ ꯀꯨꯞꯄꯗ ꯍꯦꯃꯥ ꯍꯥꯟꯅꯒꯨꯝ ꯑꯃꯨꯛ ꯎꯔꯛꯏ꯫ ꯌꯦꯡꯂꯛꯄꯗ ꯃꯅꯤꯁꯥ ꯍꯤꯗꯥꯛ ꯂꯩꯔꯤ꯫ ꯍꯦꯃꯥ ꯋꯥꯈꯜꯗ ꯈꯜꯂꯛꯏ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯅꯨꯄꯥꯗꯣ꯫ ꯑꯗꯨꯝꯅ ꯉꯛꯅ ꯌꯦꯡꯂꯤꯉꯩ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯗꯦ ꯍꯨꯏ ꯑꯃ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯈꯣꯡꯂꯛꯏ꯫ ꯍꯨꯏ ꯑꯗꯨ ꯃꯪꯒꯦ ꯄꯥꯝꯕꯤ ꯑꯗꯨꯂꯣꯝꯗ ꯂꯥꯛꯇꯨꯅ ꯈꯣꯡꯂꯤ꯫ ꯍꯨꯏ ꯈꯔꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯈꯣꯡꯂꯤ꯫ ꯃꯗꯨ ꯎꯔꯨꯕꯗ ꯍꯦꯃꯥ ꯀꯤꯕ ꯍꯦꯟꯒꯠꯂꯛꯏ ꯑꯗꯨꯒ ꯋꯥꯈꯜꯗ ꯈꯜꯂꯤ ꯍꯨꯏꯁꯤꯡꯁꯤꯅ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ ꯑꯗꯨꯒ ꯑꯉꯧꯕ ꯅꯨꯄꯥ ꯑꯗꯨꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯕ ꯑꯩꯕꯨ ꯀꯧꯕ꯭ꯔꯣ꯫ ꯍꯦꯃꯥ ꯉꯛꯅ ꯌꯦꯡꯂꯤꯉꯩ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯍꯨꯏ ꯃꯌꯥꯝ ꯑꯁꯨꯝꯅ ꯎꯕꯁꯦ ꯃꯃꯤꯠꯇ ꯚꯨꯠ ꯎꯕꯒꯤꯅꯤ ꯍꯥꯏꯅꯕꯅꯤ꯫ ꯍꯥꯏꯕꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯚꯨꯠ ꯄ꯭ꯔꯦꯠ ꯍꯤꯡꯆꯥꯕꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯃꯤꯠꯅ ꯎꯕ ꯉꯝꯗ꯭ꯔꯕꯁꯨ ꯃꯈꯣꯏꯗꯤ ꯂꯣꯏꯅ ꯎꯕ ꯉꯝꯃꯤ꯫ ꯁꯨꯃꯥꯏꯅ ꯃꯈꯣꯏꯅ ꯄꯨꯟꯅ ꯈꯣꯡꯂꯗꯤ ꯚꯨꯠ ꯎꯕ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕꯒꯤ ꯊꯋꯥꯏ ꯂꯧꯕ ꯂꯥꯛꯄ ꯚꯨꯠ ꯎꯔꯝꯕꯁꯨ ꯌꯥꯏ꯫ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯁꯤ ꯀꯔꯤꯅꯣ? ꯅꯪꯅ ꯍꯥꯏꯁꯤꯗꯤ ꯃꯐꯝꯁꯤꯗ ꯚꯨꯠ ꯂꯩ ꯁꯤꯅꯤꯅꯦ꯫ ꯅꯨꯄꯥꯗꯨꯅ ꯂꯩꯔꯝꯕꯁꯨ ꯌꯥꯏ ꯃꯪꯒꯦ ꯃꯈꯣꯡ ꯑꯁꯤꯗ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯃꯅꯤꯡꯒꯤ ꯁꯤꯠꯇ ꯐꯝꯂꯝꯕꯁꯨ ꯌꯥꯏ꯫ ꯍꯦꯃꯥꯅ ꯀꯔꯤꯒꯤ ꯃꯣꯏꯗꯤ ꯀꯅꯥꯅ ꯈꯪꯅꯤ ꯃꯈꯣꯏꯅ ꯄꯥꯝꯕ ꯊꯋꯥꯏ ꯌꯥꯎꯔꯗꯤ ꯑꯗꯣꯝꯗꯤ ꯑꯗꯨꯒꯨꯝꯕ ꯊꯋꯥꯏ ꯄꯥꯝꯗꯕ ꯃꯥꯜꯂꯤ꯫ ꯍꯦꯃꯥꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨ ꯀꯩꯅꯣ ꯑꯩꯅ ꯁꯨꯝ ꯇꯥꯒꯦꯅ ꯇꯥꯕꯅꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ꯫ ꯑꯗꯨꯝꯅ ꯁꯥꯎꯅ ꯉꯥꯡꯂꯤꯕꯗꯨꯅ ꯈꯪꯂꯦ ꯍꯦꯃꯥ ꯀꯤꯔꯦ ꯍꯥꯏꯕ ꯑꯗꯨꯕꯨ ꯀꯤꯗꯕ ꯁꯥꯔꯒ ꯐꯣꯟꯗꯨ ꯃꯅꯤꯁꯥꯗ ꯇꯧꯔꯛꯏ꯫ ꯂꯥꯛꯑꯣ ꯆꯠꯂꯁꯦ ꯁꯥꯎꯅꯨ ꯁꯤꯒꯤ ꯍꯤꯗꯥꯛꯁꯦ ꯁꯤꯗ ꯅꯠꯇ꯭ꯔꯗꯤ ꯑꯇꯩꯗ ꯐꯪꯗꯦꯕ꯫ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯁꯥꯎꯅꯨ ꯁꯤꯒꯤ ꯍꯤꯗꯥꯛꯁꯦ ꯁꯤꯗ ꯅꯠꯇ꯭ꯔꯗꯤ ꯑꯇꯩꯗ ꯐꯪꯗꯦꯕ꯫ ꯍꯦꯃꯥꯅ ꯅꯉꯣꯟꯗ ꯅꯠꯇꯦ ꯑꯁꯤꯒꯤ ꯅꯨꯄꯥꯁꯤꯗꯅꯦ꯫ ꯌꯥꯔꯦ ꯕꯦꯝꯃ ꯉꯁꯥꯏꯗꯒꯤꯅꯦ ꯑꯩꯅ ꯅꯪ ꯌꯦꯡꯂꯛꯏꯁꯦ ꯅꯇꯣꯝꯇ ꯑꯗꯨꯝ ꯂꯩꯔꯤꯗꯨꯕꯨ ꯅꯪꯅ ꯎꯗꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯑꯁꯤꯒꯤ ꯃꯪꯒꯦ ꯃꯈꯣꯡꯁꯤꯗꯅꯦ꯫ ꯅꯪꯒꯤꯗꯣ ꯂꯥꯏ ꯑꯣꯏꯔꯝꯗꯅ ꯍꯥꯏꯅꯕ ꯂꯩꯕꯅꯤꯀꯣ ꯃꯪꯒꯦ ꯃꯈꯣꯡꯗ ꯂꯥꯏ ꯂꯩ ꯍꯥꯏꯅ꯫ ꯍꯥꯏꯕꯗꯤ ꯚꯨꯠ꯫ ꯍꯦꯃꯥ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯇꯟꯖꯥꯗꯨꯗ ꯇꯨꯡꯂꯣꯝꯗ ꯍꯨꯏꯁꯤꯡꯗꯨꯅ ꯀꯟꯅ ꯈꯣꯡꯂꯤ꯫ ꯍꯦꯃꯥꯅ ꯋꯥꯈꯜꯗ ꯈꯜꯂꯤ ꯀꯅꯥꯅꯣ ꯑꯩꯒ ꯉꯁꯥꯏꯗꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯣ꯫ ꯑꯀꯤꯕ ꯑꯃꯗꯤ ꯐꯥꯎꯔꯛꯏ ꯑꯗꯨꯒ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯂꯦ꯫ ꯍꯦꯃꯥꯗ ꯐꯣꯟ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯍꯦꯃꯥꯅ ꯕꯕꯥꯒꯤ ꯑꯣꯏꯔꯝꯒꯅꯤ ꯁꯣꯏꯗꯅ ꯆꯩꯔꯅꯤꯕ ꯑꯩ꯫ ꯒꯥꯔꯤꯗꯨ ꯁꯣꯔꯣꯛꯀꯤ ꯃꯇꯥꯏꯗ ꯈꯥꯝꯂꯒ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯤ꯫ ꯈꯪꯍꯧꯗꯅ ꯐꯣꯟ ꯄꯥꯏꯔꯛꯂꯤꯕ ꯃꯤꯗꯨꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯍꯦꯃꯥ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ꯫ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯇꯥꯔꯤ꯫ ꯀꯤꯕ ꯍꯦꯃꯟꯈꯤꯕꯅ ꯍꯦꯃꯥ ꯋꯥꯟꯊꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯡꯗꯥꯡꯗ ꯍꯦꯃꯥ ꯄꯨꯡ 10 ꯑꯗꯨꯋꯥꯏꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ꯫ ꯍꯦꯃꯥꯒꯤ ꯃꯃꯥꯅ ꯍꯦꯃꯥ ꯒ꯭ꯌꯥꯟ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯃꯄꯥꯕꯨ ꯀꯧꯔꯝꯃꯤ꯫ ꯃꯃꯥꯅ ꯂꯥꯎꯕ ꯇꯥꯕꯗꯒꯤ ꯗꯣꯛꯇꯔ ꯑꯃꯁꯨꯡ ꯃꯄꯥ ꯆꯦꯟꯗꯨꯅ ꯂꯥꯛꯂꯦ꯫ ꯃꯃꯥꯅ ꯉꯔꯥꯡ ꯅꯨꯡꯗꯥꯡꯒꯤ ꯋꯥꯔꯤ ꯍꯪꯉꯝꯃꯤ꯫ ꯍꯦꯃꯥ ꯃꯃꯤꯠ ꯄꯥꯡꯗꯨꯅ ꯅꯥꯀꯟ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯂꯩꯔꯤꯕꯁꯤ ꯀꯗꯥꯏꯗꯅꯣ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯅꯤꯁꯥꯅ ꯃꯌꯥꯝꯗ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯅ ꯕꯥꯔꯗꯦ ꯄꯥꯔꯇꯤꯗꯒꯤ ꯍꯜꯂꯛꯄꯗ ꯕꯕꯥꯒꯤ ꯍꯤꯗꯥꯛ ꯂꯩꯒꯦꯅ ꯐꯥꯔꯃꯥꯁꯤ ꯑꯃꯗ ꯈꯥꯝꯗꯨꯅ ꯍꯤꯗꯥꯛ ꯂꯩꯔꯛꯏ꯫ ꯃꯤ ꯆꯤꯟꯃꯟꯗꯅ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯁꯥꯅ ꯇꯝꯂꯤꯕ ꯋꯥꯗꯨ ꯇꯥꯔꯒ ꯍꯦꯃꯥ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ
ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯅꯤꯁꯥꯅ ꯍꯤꯗꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯒꯥꯔꯤ ꯊꯧꯗꯨꯅ ꯍꯜꯂꯛꯄꯗ ꯐꯣꯟ ꯂꯥꯛꯄꯗꯨ ꯄꯥꯏꯈꯠꯇꯨꯅ ꯕꯕꯥꯒꯤ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯑꯣꯏꯔꯝꯗ꯭ꯔꯦ, ꯃꯅꯤꯁꯥꯒꯤ ꯑꯣꯏꯔꯝꯃꯤ꯫ "ꯀꯗꯥꯏꯗ ꯂꯩꯒꯦ? ꯍꯤꯗꯥꯛ ꯂꯩꯔꯒ ꯊꯣꯛꯂꯛꯄꯗ ꯅꯪ ꯂꯩꯔꯝꯗꯗꯅ ꯑꯩ ꯇꯦꯛꯁꯤꯗ ꯂꯥꯛꯑꯦ꯫ ꯉꯥꯏꯕ ꯉꯝꯗꯗꯅ ꯄꯨꯡ 2ꯃꯨꯛ ꯐꯥꯔꯦ꯫ ꯅꯪ ꯃꯃꯥꯍꯣꯏ ꯕꯕꯥꯍꯣꯏꯅ ꯊꯤꯔꯤ꯫ ꯀꯥꯏꯗ ꯂꯩꯒꯦ?" ꯐꯣꯟꯗ ꯃꯅꯤꯁꯥꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯔꯒ ꯑꯩ ꯏꯁꯥꯁꯦ ꯀꯩꯅꯣꯝꯃ ꯇꯧꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯑꯩꯒꯤ ꯇꯨꯡꯗ ꯇꯣꯡꯂꯤꯗꯨꯅ ꯀꯅꯥ? ꯒꯥꯔꯤ ꯃꯃꯥꯏ ꯂꯩꯗꯨꯅ ꯐꯥꯔꯃꯥꯁꯤ ꯂꯣꯝꯗ ꯂꯥꯛꯇꯨꯅ ꯌꯦꯡꯕꯗ ꯊꯣꯡ ꯂꯣꯜꯂꯝꯃꯤ꯫ ꯍꯨꯏꯗꯨꯁꯨ ꯑꯗꯨꯝ ꯈꯣꯡꯂꯤ꯫ ꯑꯩ ꯏꯁꯥꯁꯦ ꯀꯤꯕꯅ ꯅꯤꯛꯂꯝꯃꯤ꯫ ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ? ꯇꯥꯟꯖꯥꯗꯨꯗ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ꯫ "ꯑꯩꯕꯨ ꯀꯧꯕ꯭ꯔꯣ?" ꯌꯦꯡꯊꯣꯛꯂꯨꯕꯗ ꯋꯥꯜ ꯃꯅꯥꯛꯇ ꯅꯨꯄꯥꯗꯨ ꯂꯦꯞꯂꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯁꯛꯐꯝꯗꯨ ꯀꯩꯅꯣꯝꯃ ꯇꯧꯏ꯫ ꯍꯦꯃꯥꯕꯨ ꯌꯦꯡꯗꯨꯅ ꯀꯟꯅ ꯅꯣꯛꯂꯤ꯫ ꯃꯐꯝꯗꯨꯗ ꯍꯦꯃꯥ ꯋꯥꯟꯊꯈ꯭ꯔꯦ꯫ ꯇꯝꯂꯤꯕ ꯋꯥꯔꯤꯗꯨ ꯇꯝꯕꯇꯅꯤ, ꯀꯅꯥꯅꯁꯨ ꯇꯥꯕꯤꯗꯦ꯫ ꯅꯨꯃꯤꯗꯥꯡꯗꯨ ꯃꯃꯥꯒ ꯃꯅꯤꯁꯥꯒ ꯍꯦꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯦ꯫ ꯍꯤꯗꯥꯛ ꯆꯥꯔꯕ ꯃꯇꯨꯡ ꯍꯦꯃꯥ ꯇꯨꯝꯊꯈ꯭ꯔꯦ꯫ ꯈꯪꯍꯧꯗꯅ "ꯏꯃꯥ ꯏꯃꯥ" ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯍꯧꯒꯠꯇꯨꯅ ꯌꯦꯡꯂꯨꯕꯗ ꯃꯅꯥꯛꯇ ꯃꯃꯥꯒ ꯃꯅꯤꯁꯥꯒ ꯇꯨꯝꯂꯝꯃꯤ꯫ ꯄꯥꯈꯠꯄꯅ ꯃꯁꯥꯗꯨ ꯍꯨꯃꯥꯡꯅ ꯄꯨꯝꯆꯣꯠ ꯆꯣꯠꯂꯝꯃꯤ꯫ ꯃꯤꯍꯨꯜꯗꯨꯁꯨ ꯀꯟꯅ ꯍꯨꯜꯂꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯇꯣꯛ ꯇꯣꯛ ꯇꯧꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯍꯧꯒꯠꯇꯨꯅ ꯌꯦꯡꯕꯗ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯑꯣꯏꯔꯝꯃꯤ꯫ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯕꯗ ꯅꯣꯡ ꯊꯤꯠꯂꯤ ꯇꯥꯔꯤꯕꯗꯨꯒꯤ ꯃꯔꯛꯇ ꯃꯪꯒꯦ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯉꯔꯥꯡ ꯃꯅꯤꯁꯥꯅ ꯍꯥꯏꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯪꯒꯦ ꯄꯥꯝꯕꯤ ꯃꯈꯣꯡꯁꯦ ꯚꯨꯠ ꯂꯩꯕꯅꯤ꯫ ꯍꯦꯃꯥꯅ ꯋꯥꯈꯜꯗ ꯈꯜꯂꯤ, ꯉꯔꯥꯡꯒꯤ ꯅꯨꯄꯥꯗꯨ ꯑꯗꯨꯒꯨꯝꯕ ꯊꯋꯥꯏ ꯑꯣꯏꯔꯖꯥꯠꯂꯥ? ꯃꯤꯠꯅ ꯈꯨꯕꯗ ꯅꯨꯄꯥ ꯑꯗꯨ ꯃꯪꯒꯦ ꯃꯈꯣꯡꯗ ꯂꯦꯞꯂꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯦꯃꯥ ꯀꯤꯕꯅ ꯃꯁꯥꯗꯨ ꯅꯤꯛꯂꯝꯃꯤ꯫ ꯅꯥꯀꯟꯗ ꯑꯣꯟꯊꯣꯛꯇꯨꯅ "ꯃꯁꯤꯕꯨ ꯑꯁꯦꯡꯕ ꯑꯣꯏꯔꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯎꯔꯤꯖꯥꯠꯂꯥ? ꯑꯃꯨꯛꯇ ꯌꯦꯡꯁꯤꯔꯥ" ꯈꯜꯂꯤ꯫ ꯌꯦꯡꯕꯗꯤ ꯉꯝꯗꯦ, ꯑꯗꯨꯕꯨ ꯊꯧꯅꯥ ꯄꯨꯝꯕ ꯄꯨꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ, ꯑꯗꯨꯕꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯍꯦꯃꯥꯅ ꯈꯜꯂꯤ, "ꯑꯩꯅ ꯎꯔꯤꯕꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒ ꯑꯁꯦꯡꯕ ꯑꯣꯏꯔꯝꯕꯖꯥꯠꯂꯥ?" ꯀꯤꯅ ꯇꯤꯟ ꯈꯨꯠ ꯌꯣꯠꯇꯨꯅ ꯑꯣꯟꯊꯣꯛꯂꯛꯄꯗ ꯇꯦꯕꯜ ꯃꯊꯛꯇ ꯂꯩꯔꯤꯕ ꯈꯕꯔꯗꯨ ꯎꯔꯝꯃꯤ꯫ ꯂꯧꯈꯠꯇꯨꯅ ꯄꯥꯔꯨꯕꯗ ꯅꯨꯄꯥ ꯑꯃ ꯑꯦꯛꯁꯤꯗꯦꯟꯗ ꯁꯤꯔꯦ꯫ ꯅꯥꯀꯟꯗ ꯎꯠꯂꯤꯕ ꯐꯣꯇꯣꯗꯨ ꯃꯨꯟꯅ ꯌꯦꯡꯂꯨꯕꯗ ꯉꯔꯥꯡꯒꯤ ꯅꯨꯄꯥꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯍꯦꯃꯥ ꯃꯗꯨ ꯎꯔꯨꯕꯗ ꯃꯤꯍꯨꯜ ꯂꯦꯞꯈꯤꯕꯒꯨꯝ ꯇꯧꯈ꯭ꯔꯦ, ꯑꯗꯨꯒ ꯇꯞꯅ ꯄꯥꯈꯠꯅ ꯁꯣꯜꯂꯛꯏ꯫ ꯉꯔꯥꯡꯒꯤ ꯅꯨꯄꯥꯗꯨ ꯊꯋꯥꯏ ꯑꯣꯏꯔꯦ꯫ ꯋꯥꯜ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯃꯥꯒꯤ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯕ ꯑꯣꯏꯔꯦ꯫ ꯈꯪꯍꯧꯗꯅ ꯇꯨꯡꯂꯣꯝꯗꯒꯤ "ꯑꯩꯕꯨ ꯀꯧꯕ꯭ꯔꯣ?" ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯒ ꯍꯦꯃꯥ ꯄꯥꯈꯠꯄ ꯍꯦꯟꯃꯟꯈꯤꯕꯅ ꯃꯤꯍꯨꯜ ꯂꯦꯞꯈꯤꯕꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯃꯃꯥꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯍꯦꯃꯥ ꯂꯩꯕꯥꯛꯇ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯏꯕꯦꯝꯃ, ꯀꯩꯗꯧꯔꯒꯦ?" ꯍꯥꯏꯅ ꯃꯃꯥꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯃꯃꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯅꯔꯁ ꯑꯃ ꯆꯦꯜꯂꯛꯇꯨꯅ ꯌꯦꯡꯂꯔꯦ, ꯑꯗꯨꯒ "ꯗꯣꯛꯇꯔ ꯀꯧꯔꯛꯑꯣ" ꯍꯥꯏꯕꯗꯒꯤ ꯗꯣꯛꯇꯔ ꯀꯧꯕ ꯆꯦꯟꯈ꯭ꯔꯦ꯫ ꯍꯦꯃꯥ ꯂꯦꯡꯕꯗꯤ ꯉꯝꯗ ꯃꯃꯤꯠꯇꯃꯛ ꯊꯣꯡꯅꯥꯎꯂꯣꯝꯗ ꯌꯦꯡꯂꯛꯏ꯫ ꯃꯄꯥꯟꯗ ꯍꯨꯏꯁꯤꯡꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ "ꯍꯨꯏꯁꯤꯡꯅ ꯑꯁꯨꯝꯅ ꯈꯣꯡꯕꯁꯦ ꯊꯋꯥꯏ ꯂꯧꯕ ꯂꯥꯛꯏ ꯍꯥꯏꯅꯦ꯫ ꯑꯩꯕꯨ ꯀꯧꯕ꯭ꯔꯣ?" ꯗꯣꯛꯇꯔ ꯂꯥꯛꯄꯒ ꯃꯃꯥꯅ "ꯌꯦꯡꯕꯤꯌꯨ" ꯍꯥꯏꯔꯝꯃꯤ꯫ ꯗꯣꯛꯇꯔꯅ "ꯃꯄꯥꯟꯗ ꯂꯩꯕꯤꯔꯣ" ꯍꯥꯏꯗꯨꯅ ꯊꯣꯡ ꯂꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯋꯥꯔꯗ ꯕꯣꯏꯅ ꯍꯦꯃꯥꯕꯨ ꯂꯧꯈꯠꯇꯨꯅ ꯕꯦꯗꯇ ꯊꯥꯡꯒꯠꯄꯤꯔꯦ꯫ ꯗꯣꯛꯇꯔꯅ ꯌꯦꯡꯕ ꯍꯧꯈ꯭ꯔꯦ꯫ ꯑꯣꯛꯁꯤꯖꯦꯟ ꯍꯥꯞꯇꯨꯅ ꯀꯟꯅ ꯂꯥꯏꯀꯠꯅꯔꯤ꯫ ꯍꯦꯃꯥꯒꯤ ꯃꯁꯥꯗꯨ ꯇꯞꯅ ꯏꯪꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯍꯦꯃꯥꯒꯤ ꯅꯥꯀꯣꯡꯗ ꯑꯇꯩ ꯀꯔꯤꯁꯨ ꯇꯥꯈꯤꯗ꯭ꯔꯦ꯫ ꯊꯣꯡꯅꯥꯎꯗꯒꯤ ꯏꯪꯅ ꯃꯩꯅ ꯁꯤꯠꯂꯛꯂꯤꯕ ꯅꯨꯡꯁꯤꯠ ꯃꯔꯛꯇ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ꯫ "ꯂꯥꯛꯑꯣ, ꯆꯠꯂꯁꯤ." ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ "ꯑꯥꯏ ꯑꯦꯝ ꯁꯣꯔꯤ, ꯑꯩꯈꯣꯏꯅ ꯀꯟꯅ ꯍꯣꯠꯅꯖꯕꯅꯤ, ꯑꯗꯨꯕꯨ ꯀꯟꯕ ꯉꯝꯈꯤꯗ꯭ꯔꯦ꯫